Cristiano Ronaldo su Messi gum lairana horakpani magi mapa leibaganda ising chaiba mana kakpa mali oirami makoigi yumado tin na kupa yuba piklaba khangpok sangni Cristiano Ronaldo 1985 ki 5th February da Portugal gi Anjal Koba sahar da pokpani imung lairba maramna Ronaldo mamagi pukta lairakpa tanjada mapana abortion tawkrasi hai adubu mamana yakiti Ronaldo poklaki maramasina marakta Ronaldo na mamada hai nakoina aibu pokna na matawkibani adubu ngasidi aina achinba pumnumak kokhalle football taibangda fauraba sen thambam leitraba Cristiano Ronaldo machin manaw singi marakta khwaidagi atombani machin manaw nupa ani amasulai mache sulai piklingai dagi football haiduna thoraklabani mahak chahi nipan subada makoi gi nakta leiba Endolona Sports Club ta join taujai Ronaldo gi mama gi ming Maria kawi mana machabu cry baby ming tholi maramdi Ronaldo na play ngamdrabadi field da o khongna kappagi haina bilerami Ronaldo football da asuki matik addict chui madudi school da saninglamde football field da hena uwa fangi piklingai dagi ming chatkiduna 10 years subada Portugal gi khwaidagi chawba club ki member oijare madudagi mahak yamna kanna practice tawba hoki Ronaldo gi success ta magi marup Albert ki khudyauri Albert magi homin kamin narakpa marupni sanaraki punna club tasu amuk Ronaldo gi local club ado Portugal gi national club ta sanabagi matang lakhi masida makhoi gi country dagi ahiba player macha khara khanbagi matang ni sarkar gi club adugi mingna officials of Sporting Lisbon numit aduda sarkar gi club aduna haibadi khwaidagi hena goal toba angang adubu select tawgani asini game aduda Ronaldo na goal ama hanba tawi marup Albert na ani suba goal tawi ahum suba goal ado Albert na tawbada lairabani adubu mana Ronaldo da pass toraga chalhanki aduga Ronaldo bu khalan ki bani Ronaldo na marup tahanki nangna adumna tawri karigino maduda marup na hai aingon nangna hena football hai chance ase nangna lofam thoki asumna mabani gi friendship lifelong oiki Ronaldo na ngasi su marup ki tawimol bu kaudi Lisbon Football Academy da join tawkre magi chahi 32 sure mayum thadok tuna club asida laiki contract ni madusu only 15 pound da oirami club ta mama mapa machin manau thadok lamlaga leiba practice kan bamaramna Ronaldo sontharaki doctor de check up tawbada sana batok patai hairaki natragana heart surgery tawbu mathau tagani Ronaldo na haiki sana bati tokpa ngamloi heart surgery tawbiu heart surgery tawki faraklaba tung amuk football sanaba hokibani adupu awaba amaga amuk lakhi magi yumda magi mapa yu thakman badagi siki mayumda sen ware sen taningai mapana tanakanasu leiramdabani Ronaldo na mapa bu yamna nungsijarami mapana yu na siki haidura mahak ngasisu yu thakti Ronaldo gi mamana migi da thabak suraga imong manung puba mathau tarami magi paisa su khara hunjarami magi chahina taranipan subada magi ming media da salakpadagi English Manchester United na mabu pamki makhoi da pusinki $17 million na contract tawnaki 50 crore mukni ekoi gi paisa da numidang amada crorepati oikre yam namak awang bathak ta satkre awaba pumnamak kokre mana jersey number 28 pu haijabani adubu Manchester na mangonda jersey number 7 p ki maramdi Manchester na khagi mahak prithibi ki khwaidagi afawa player singi maruk ta ama oirakani haibado tapna Ronaldo malem na sakhang na ba afawa player oirakre Manchester da yawrbagi tung FA Club ngamki madugi matung Premier League ahum thangna na lauki loinana Champions League title tanatana FIFA Cup amasu Manchester gi damak laurakhi afobo player oikre 2009 da Spain gi Real Madrid ta mahakpu $32 million da transfer tawduna puki 2009 dagi 2015 phawbagi manungda Real Madrid ta laglabagi tung magi popularity amuk hengatkhi Real Madrid ta laglaga total 15 trophy lauki magi timna masigi manungda ani di La Liga title ni Marina Champions League title ni masigi tungda Italy gi club Juventus na mahakpu 100 million pound leiki masi yamna chawba transfer fee ni football gi history da tungda Real Madrid na mabu izzat kharapi ba wat ki hainei anyway tawba ya ba tawkre Ronaldo na trophy kaya award kaya lawkre khudamoina 2017 da Portugal na best
Player of Portugal All Time Award piki mahak 2015 dagi 17 fauba highest paid footballer oiki hojikna ani suba highest paid footballer ni. Mahak thangna Champion League manga ngambagi record leikiba amatta ngairaba footballer ni masitana tana company kayagi brand ambassador oi Pepsi company na brand ambassador oi binaba offer ama yamna chawna pibada mahak na laukide maramdi Palestine da namthabagi damak makoina Israel force the invest wi haibadagi masigi damak Pepsi na magi mathakta blame tawki nungai kide mahak Palestine da otpiriba asigi against ni mahak yamna sen tengbang tawi hilairabasingda mana mama mapa leitraba angangsigi hostel ama hangki hojik suchathari 2012 da Ronaldo na magi golden boot ado nilam toraga 13 crore na Egypt ki Giza ta school ama hangkre mahak cigarette yu thakti hakchang da tato taude maramdi mahak EP mingonda Manchester United na Ronaldo gi ahanba international football club oikibani makoina mabu phawhan kibani madugi matung mahak chahi kaya atei club ta sanarure presently Juventus ta leirambadagi amuk hana Manchester da halakre haukiba Friday da masigi offer masi thoraki matang ase mayamna mahakpu mayumda hanna hanjilakpani haina hainari 2003 dagi 2009 ki manungda Manchester United ki dabak Ronaldo na game chaniga marfutrani thoida goal chamaga tarani pan tawrakibani mahakna Manchester da halakibase Juventus ka contract loiraba tungdani afoba player sina lupa kaya gi contract ta Manchester da amuk lakpano haibagi exact masing phajana haidri hai adubu British amadi Italy media na report tawrabadi 25 million euro ni haiki ngasi masigi contract paisa se confirm were mahak Manchester da handak lakpase 20 million euro nani Manchester United ka Juventus ka wari loisinarba tungda Ronaldo transfer lakhanbani chahi ani gi contract ni Manchester gi team singna staff singna mahak pu harauna amuk hanna taramna okre lausinkre hojik mahak Manchester United ki oina mayamda magi poweraba technique placing utlagani video sigi damak thagasari channel asida anob webdi subscribe to sin view mathang video di Palestine ki update thamjarake